Ngài bố đi mẹ. Hi ma'am, welcome back to my channel. Ma'am, ngasi ki video se aina agi punsida ahanba oina yaoshanggi lambi thatpa yawbagi oidoini ba. Happy Holi! Adudi aise chatpada ahanbada chengbilda phangnare sumaina leishabi sing leppaga lambi thatpagi ade khitang chatkhatlaga sisum chengbilda oidoini ko sida su nupi sing khara thatlaga leirami lambi aise ywrure hojik madari da lei hojik aigi chapmina dei manabi singdo mo hojik po tholakri ko. A few moments later. Ngai buwari ma'am. Si leire si madari gi sai lambi sidani. Puna! Happy Holi! Happy Holi everyone! Masigi ahanba oina sigi car sidagi boini hogre muchiche sina paisa collect tawri adai mathang alak pa gari loi thatle ko car bike wagera natraga passenger gari warasu loi thatle ko Holi da mana thale Ma'am, I video se kitang di boring oirani ko. Aina introvert oibanina mi mamang da thoga hekta video number se khara ikai ba. Adegi pasaga lauringa daga namga dabado ikaina namhaude ba ise. Aduna sumaina sum alapadegi namba ngakta oideni. Do mathang dadi phajana namba ngamba oisage ma'am su support tawbiramu. Lambi thatpa loinaraminna hojik mayam loi wanare chak lamnare aduna loisa hotel da phammaga fried rice kuba momo gumba chabagi phamnare ko mayam se loina lambi halakpada imanabi sing thangnare ko ado ngasai lambi da di nungsa mangal isi uraktre ba aduga hojik ta uri sini ko aigi phibam se pura loiramme moina torami su mayam samdagi loiraga halakpani ba ko haji akoi se palika am yaure sida angang sing lambi thatli male angang sing sida lambi thatli sigi disai de lu sunjare ge mayam bye bye